IMPHAL East District ki THAMNAPOKPI maning UYOK CHING AMADI KOUNE gi mafam singda CRPF AMADI BSF na area domination TOURAGA LEIRAKKHIBA adu Kuki Nupi Shing na Tankhairakkhre Irang Lakshinnaba security force na tear gas sale kaya Kapkhre Haukiba December gi tang 15 dagi Kuki khutlai paiba singna maitei kul singda leptana attack chatharakiba adu Lakshinnaba CRPF amasung BSF na Kuki khulai paiba singi bakar khudum chanchinduna THAMNAPOKPI maning UYOK CHING AMADI KOUNE da area domination tawduna leirakhibani adubu ngarang ikhang khangaudana masing yamlaba Kuki Nupi Shing thoraktuna makhoigi jagada search operation chathabi yaroi leibasu yaroi haiduna security force ka muknaki Kuki Nupi Shing aduna CRPF amasung BSF personnel singi mapot machai sing fauba munduna mafam aduda leiba yaroi haina protest toki madugi matung ngasi ayuk pung 8:30 rom tarakpa aduwaida Kuki Nupi Shing aduna akanba mawngda irang haurakpadagi irang adu control tawnaba CRPF amadi BSF na tear gas sale kaya kapki adubu Kuki Nupi Shing aduna CRPF amadi BSF ki personnel sing tamna num thomjilakpadagi hanana area domination tawduna leiramba mafam adudagi meter 400 rom khongfam handoraktuna chingkhong romda kumtharakkre hairi nakal amaromda press na fangba paw amagi matung inna Kuki militant sing khongfam khara handokrabasu amuk hanna attack torpa yabagi oithokpa leibana THAMNAPOKPI amadi santi khongbal khulki akoibada leiba mafam singda security force sing mikupna hum sing na leikre hainasu paw asina makha tari